Lipun channel bu mityeng tabiriba khwai tarabu channel asigi maikaidagi taramna okjari. Iramdamgi oiba phungawari loinana tonghan furup kanglupki wari masa kayama channel asina miyamda lepa leitana khudol tamjari loinana channel asibu hena mapung phana bagidamakta adom-adomgi thaujal nizari. ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯁꯥꯏꯑꯣꯟ. ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ. ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯁꯥꯏꯑꯣꯟ. ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯆꯍꯤ 5-6 ꯂꯩꯃꯤꯟꯅꯔꯛꯄ ꯑꯁꯤꯗ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯎꯔꯝꯗꯦ. ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯂꯥꯏꯁꯪ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯑꯁꯦꯡꯕ ꯐꯤ ꯁꯦꯠ ꯆꯥꯗꯨꯅ ꯉꯝꯖꯕ ꯍꯩ ꯂꯩ ꯇꯝꯖꯗꯨꯅ ꯂꯥꯏꯗꯨ ꯅꯤꯡꯖꯔꯝꯃꯤ. ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯄꯥ ꯏꯃꯥꯕꯨ, ꯅꯆꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯍꯟꯕꯤꯌꯨꯗꯣ. ꯏꯄꯥꯔꯤ ꯑꯣꯏꯔꯕꯁꯨ ꯏꯃꯣꯝ ꯑꯣꯏꯔꯕꯁꯨ ꯑꯃꯠꯇꯗꯤ ꯁꯥꯙꯟꯕꯤꯌꯨꯗꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯅꯤꯔꯛꯄꯅ ꯈꯪꯍꯧꯗꯅ ꯂꯥꯏꯒꯤ ꯊꯧꯖꯥꯜꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯅꯥꯎꯄꯨꯔꯛꯇꯨꯅ ꯃꯃꯣꯝ ꯑꯣꯏꯕꯤ ꯑꯃ ꯐꯪꯖꯔꯦꯗꯣ. ꯃꯗꯨꯗꯒꯤꯗꯤ ꯃꯊꯪ ꯑꯣꯏꯅ ꯃꯃꯣꯝ 6 ꯑꯃꯒꯁꯨ ꯐꯪꯖꯔꯝꯃꯤ. ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯃꯃꯣꯝ ꯑꯣꯏꯕꯤ ꯉꯥꯛꯇ 9 ꯐꯪꯖꯔꯕ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯁꯪꯗꯨꯗ ꯆꯠꯆꯗꯨꯅ ꯍꯥꯏꯖꯔꯝꯃꯤ. ꯍꯥ ꯏꯄꯥ ꯏꯃꯥ, ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯃ ꯑꯅꯤꯒꯤ ꯃꯐꯝꯗ ꯅꯆꯥ ꯅꯃꯧ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯊꯦꯟꯄꯣꯠ ꯍꯥꯞꯇꯨꯅ ꯀꯠꯆꯔꯤꯌꯦ. ꯏꯄꯥ ꯏꯃꯥ ꯑꯅꯤꯅ ꯏꯃꯣꯝ 9 ꯄꯤꯅꯕꯤꯔꯦꯗꯣ. ꯃꯁꯤꯒꯤꯗꯃꯛꯇ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯃ ꯑꯅꯤꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯆꯥ ꯄꯤꯅꯕꯤꯔꯒꯅꯨ. ꯑꯁꯨꯝꯅ ꯊꯧꯅꯤ ꯄꯔꯩ ꯆꯦꯠꯆꯔꯝꯃꯤ. ꯂꯥꯏꯅꯤꯡꯊꯧꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯟꯕꯤꯔꯝꯃꯤ. ꯃꯃꯣꯝ ꯑꯣꯏꯕꯤꯁꯤꯡ ꯑꯗꯨ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯅ ꯆꯥꯎꯕ ꯁꯥꯔꯦꯞ ꯐꯥꯔꯛꯂꯦ. ꯃꯄꯥ ꯏꯕꯨꯡꯉꯣ ꯈꯪꯀꯣꯏꯕ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯈꯪꯀꯣꯏꯕꯤꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯂꯛꯂꯦ. ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯃꯆꯥꯁꯤꯡꯒꯤ ꯃꯇꯦꯡꯗ ꯅꯨꯡꯉꯥꯏꯖꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯃꯣꯝ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯃꯥ ꯏꯕꯦꯝꯃ, ꯅꯆꯥꯒꯤ ꯀꯔꯤ ꯑꯃꯠꯇ ꯁꯦꯠꯀꯅꯤ ꯆꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇꯗꯤ ꯂꯩꯖꯗꯦꯗꯣ. ꯑꯗꯨꯕꯨꯅꯦ ꯑꯩꯁꯦ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯃꯁꯤꯒꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎ 9ꯀꯤ ꯑꯇꯣꯝꯕꯤꯅꯤ. ꯃꯁꯤꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯁꯥꯏꯑꯣꯟ ꯇꯧꯔꯛꯄꯅꯤ. ꯄꯥꯕ, ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯛꯁꯨ ꯂꯛꯅꯔꯤꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯥꯝꯅ ꯊꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯐꯖꯕ ꯖꯥꯠꯂꯥ? ꯀꯝꯗꯧꯕ ꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯅꯃꯣꯝ ꯑꯩꯉꯣꯟꯗ ꯏꯃꯥꯒ ꯄꯥꯕꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ. ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯍꯥꯏꯖꯔꯕ ꯑꯗꯨꯗꯗꯤ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯄꯥꯒꯤ ꯏꯃꯣꯝ ꯑꯣꯏꯕꯤ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ 9 ꯁꯨꯕ ꯑꯗꯨꯗ ꯏꯆꯥꯅ 9 ꯁꯨꯕꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯑꯗꯨꯗ ꯑꯗꯨꯛ ꯅꯨꯡꯁꯤꯗꯨꯅ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕꯅꯤ, ꯉꯥꯡꯅꯔꯤꯕꯅꯤꯗꯣ. ꯏꯆꯥꯁꯤꯗꯤ ꯑꯗꯨꯒꯤꯗꯃꯛꯇ ꯊꯑꯣꯏꯅ ꯁꯥꯎꯔꯨꯒꯅꯨꯀꯣ. ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ 9 ꯁꯨꯕꯤ ꯑꯇꯣꯝꯕꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯩ. ꯃꯈꯣꯏ 9ꯀꯤ ꯃꯅꯨꯡꯗ 9 ꯁꯨꯕꯤ ꯑꯇꯣꯝꯕꯤ ꯑꯁꯤꯅꯁꯨ ꯈꯤꯠ ꯃꯍꯦꯜꯂꯤ. ꯑꯗꯨꯒꯅꯦ ꯈꯔꯁꯨ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯅ
ꯁꯥꯊꯤꯕ ꯂꯥꯏꯅꯤ ꯍꯥꯏꯅꯔꯤꯕꯅꯤꯗꯣ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯇꯔꯦꯠꯀꯤ ꯑꯇꯣꯝꯕꯤꯅꯤ꯫ ꯉꯁꯤꯗꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯩꯁꯨ ꯍꯦꯂꯣꯏ ꯑꯣꯜꯂꯒꯦ꯫ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯨꯅ ꯄꯥꯈꯠꯆꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯋꯥꯅꯣꯅꯤ ꯏꯕꯦꯝꯃ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯍꯦꯂꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯂꯥꯏꯅꯤ꯫ ꯍꯥꯏꯍꯩꯗꯦꯀꯣ ꯏꯕꯦꯝꯃ, ꯃꯤꯅꯅꯦ ꯂꯥꯏ ꯁꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯥꯅꯨꯄꯤꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯁꯦ ꯅꯍꯥ ꯄꯥꯈꯪ ꯑꯣꯏꯕꯁꯤꯡꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯁꯨ ꯌꯥꯝꯅ ꯍꯥꯏꯅꯩ꯫ ꯑꯩꯒꯤ ꯏꯆꯦꯝ 6ꯇꯤ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯣꯜꯂꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯥꯕ ꯇꯥꯔꯦ꯫ ꯌꯨꯝꯗꯕꯨ ꯂꯥꯛꯂꯕꯁꯨ ꯂꯝꯗꯕꯨ ꯑꯣꯏꯔꯕꯁꯨ ꯑꯄꯥꯝꯕ ꯐꯥꯔꯒ ꯄꯨꯕ ꯇꯥꯔꯦ꯫ ꯃꯃꯥꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯏꯕꯦꯝꯃ, ꯅꯪꯕꯨ ꯍꯥꯏꯍꯩꯗꯦꯅꯦ꯫ ꯃꯃꯥꯗꯨ ꯃꯊꯟꯇ ꯑꯃꯨꯛ ꯁꯣꯟꯖꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯑꯩꯒꯤ ꯑꯇꯣꯝꯕꯤꯁꯦ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ꯫ ꯀꯗꯣꯝꯗꯕꯨ ꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯅꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯥꯏꯅꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯐꯖꯈ꯭ꯔꯕ ꯃꯃꯣꯝ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯀꯦꯊꯣꯛ ꯆꯥꯊꯣꯛꯇꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯛꯄꯅꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ 7ꯁꯨꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯃꯤꯌꯥꯝꯅ ꯍꯦꯂꯣꯏꯅ ꯑꯣꯜꯂꯛꯄ ꯖꯥꯠꯅꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯁꯥꯌꯣꯟꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯉꯥꯡꯅꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯁꯥꯅ ꯐꯥꯎꯕ ꯑꯩ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯍꯥ ꯄꯥꯈꯪꯁꯤꯡꯅꯁꯨ ꯀꯤꯕꯣꯏ ꯅꯨꯡꯁꯤꯕꯣꯏ ꯑꯁꯨꯝ ꯂꯛꯅꯕꯣꯏ ꯇꯧꯔꯝꯃꯤ꯫ ꯄꯪꯅꯛꯇꯤ ꯅꯛꯁꯤꯟꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯦ꯫ ꯈꯨꯜ ꯑꯗꯨꯗ ꯑꯉꯥꯎꯕ ꯃꯁꯛ ꯃꯇꯧꯗꯤ ꯌꯥꯝꯅ ꯐꯖꯕ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ꯫ ꯃꯍꯥꯛ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯉꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯒꯤ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯕ ꯑꯗꯨꯅ ꯆꯣꯏꯔꯣꯜ ꯄꯥꯔꯣꯜ ꯂꯣꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯇꯣꯝꯇ ꯋꯥ ꯉꯥꯡꯕ ꯖꯥꯠꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯑꯁꯨꯝ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯛꯄꯗ ꯅꯣꯡꯃꯗꯤ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯃꯥꯏꯕ ꯑꯃꯕꯨ ꯌꯦꯡꯍꯜꯂꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯑꯁꯨꯝꯅ ꯉꯥꯎꯗ꯭ꯔꯤꯉꯩ ꯃꯍꯥꯛꯅ ꯀꯔꯤ ꯋꯥꯗꯤ ꯍꯥꯏꯔꯝꯕ ꯌꯥꯎꯈꯤ꯫ ꯑꯣꯖꯥ ꯑꯃꯥꯏꯕ, ꯏꯆꯥꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯇꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯃꯗꯤ ꯂꯩ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯅꯨꯄꯤ ꯄꯨꯁꯜꯂꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯤ ꯂꯩ꯫ ꯃꯗꯨꯗ ꯃꯄꯥꯒ ꯑꯩꯒꯅ ꯃꯗꯨ ꯌꯥꯈꯤꯔꯣꯏ, ꯃꯅꯨꯡ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯈꯔ ꯀꯟꯅ ꯊꯤꯡꯈꯤꯕꯗꯤ ꯂꯩ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 10ꯅꯤꯔꯣꯝꯗꯤ ꯃꯇꯣꯝꯇ ꯃꯆꯤꯗ ꯐꯝꯗꯨꯅ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯃꯉꯥꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯣꯏꯔꯛꯂꯦ꯫ ꯃꯁꯤꯅꯤ ꯑꯣꯖꯥ ꯃꯥꯏꯕ, ꯏꯆꯥꯅ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯝꯕ ꯍꯥꯏꯕꯕꯨ꯫ ꯑꯗꯨꯒꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕ, ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯗꯤ ꯑꯗꯨꯃꯛ ꯃꯌꯥꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯃꯗꯧꯅ ꯇꯧꯔꯤꯕꯁꯤꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗ ꯃꯃꯥꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯣꯖꯥꯗꯨꯅ ꯃꯃꯥꯕꯨ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯆꯥꯅꯨꯄꯥꯁꯦ ꯍꯦꯂꯣꯏ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯣꯛꯅꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯈꯥꯏꯗꯣꯛꯂꯒ ꯂꯨꯍꯣꯡꯕꯤꯔꯗꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯍꯧꯔꯛꯂꯔꯣꯏꯗꯣ꯫ ꯑꯣꯖꯥ, ꯏꯆꯥꯁꯤ ꯃꯇꯣꯝꯇꯅꯤ꯫ ꯐꯕꯨ ꯐꯅꯤ ꯍꯥꯏꯔꯕꯗꯤ ꯏꯃꯧ ꯊꯤꯕꯤꯔꯗꯕꯅꯤ꯫ ꯑꯗꯣ ꯑꯣꯖꯥ, ꯋꯥ ꯑꯃꯇ ꯍꯪꯖꯒꯦ꯫ ꯍꯦꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯂꯥꯏꯔ ꯃꯤꯔꯥ? ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯂꯩꯀꯥꯏ ꯑꯁꯤꯗꯁꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯕꯤ ꯃꯈꯣꯏ 7ꯀꯤ ꯃꯅꯨꯡꯗ ꯑꯇꯣꯝꯕꯤ ꯑꯣꯏꯕꯤ ꯈꯪꯀꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯁꯨ ꯂꯩꯔꯤꯅꯦ꯫ ꯃꯗꯨꯒ ꯑꯣꯛꯅꯗꯨꯅ ꯇꯧꯔꯤꯕ ꯖꯥꯠꯂ ꯑꯣꯖꯥ? ꯍꯦꯂꯣꯏ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯍꯦꯂꯣꯏ ꯀꯧꯕꯒꯤ ꯋꯥꯇꯔꯥ? ꯅꯠꯇꯦ ꯑꯣꯖꯥ, ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯁꯨ ꯑꯩ ꯏꯁꯥ ꯑꯁꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ, ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯑꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯩ, ꯈꯪꯅꯩ ꯀꯧꯅꯩꯗꯣ꯫ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ ꯏꯕꯦꯝꯃ,
ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯁꯥꯏꯑꯣꯟ ꯃꯤꯗ ꯆꯪꯂꯕꯅꯤ ꯂꯥꯏꯒꯤ ꯊꯧ ꯇꯧꯕꯁꯨ ꯀꯣꯝꯂꯒꯅꯤꯗꯣ ꯑꯗꯨꯅꯗꯤ ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯄꯤꯔꯣ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯌꯨ ꯑꯩ ꯅꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯍꯦꯂꯣꯏꯒꯤ ꯆꯥꯛꯊꯥꯛ ꯊꯥꯒꯦ ꯍꯦꯂꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯎꯔꯕ ꯏꯆꯥꯅꯨꯄꯥ ꯑꯃꯒꯤ ꯊꯧ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯨꯆꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯇꯥꯛꯄꯤꯔꯝꯃꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯨꯅ ꯃꯆꯥꯁꯤꯇꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯔꯝꯃꯤ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤ ꯍꯦꯂꯣꯏ ꯑꯣꯏꯕꯤ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯣ ꯂꯩꯁꯥꯕꯤ ꯑꯗꯨꯅꯁꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯑꯥꯎ ꯂꯩꯌꯦ ꯂꯩꯌꯦ ꯀꯔꯤ ꯍꯥꯏꯕꯒꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯅꯦ ꯇꯦꯛꯄꯤꯅꯦ ꯂꯩꯁꯥꯕꯤ ꯑꯗꯨꯅꯁꯨ ꯏꯅꯦ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯏꯅꯦ ꯁꯣꯝꯗ ꯐꯤꯗꯥꯁꯤꯗ ꯑꯃꯨꯛꯇ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯛꯄꯤꯕꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯍꯟꯗꯨꯅ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯇꯦꯛꯄꯤꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯅꯅꯦꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯇꯥꯃꯣꯆꯥꯗꯨ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯦꯗꯣ ꯑꯣꯖꯥ ꯃꯥꯏꯕꯅꯁꯨꯅꯦ ꯍꯦꯂꯣꯏ ꯑꯣꯛꯅꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨ ꯏꯕꯦꯝꯃ ꯅꯍꯥꯛꯁꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤꯀꯣ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯥꯅꯤ ꯏꯅꯦ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯑꯗꯣ ꯅꯣꯏ ꯇꯥꯃꯣꯆꯥꯗꯣ ꯅꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯕꯗꯤ ꯑꯣꯖꯥ ꯃꯥꯏꯕꯅꯅꯦ ꯏꯆꯥꯗꯨ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯔꯦ ꯑꯗꯣ ꯅꯍꯥꯛꯄꯨ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯕ꯭ꯔꯣ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯏꯅꯦ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯇꯥꯃꯣꯆꯥꯅꯕꯨ ꯐꯒꯅꯤ ꯍꯥꯏꯔꯕꯗꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯣ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯄꯤꯌꯨ ꯑꯗꯨ ꯏꯅꯦ ꯆꯥꯅ ꯊꯛꯅꯕꯗꯤ ꯃꯈꯜ ꯁꯨꯅ ꯍꯥꯞꯄꯤꯌꯨꯀꯣ ꯑꯗꯨꯒ ꯂꯥꯏꯒꯤ ꯗꯈꯤꯅꯥꯅ ꯈꯔ ꯍꯦꯛ ꯆꯥꯎꯅ ꯍꯥꯞꯄꯤꯔꯛꯎ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯐꯪꯖꯒꯗꯧꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨ ꯏꯅꯦ ꯑꯩꯅꯕꯨ ꯄꯦꯟꯕꯤꯗ꯭ꯔꯕꯗꯤ ꯇꯥꯃꯣꯆꯥꯒꯤ ꯑꯅꯥꯕ ꯑꯗꯨꯁꯨ ꯐꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯁꯨꯝꯅ ꯌꯥꯅꯔꯕꯗ ꯑꯉꯥꯎꯕꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯍꯔꯥꯎꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ ꯑꯩꯁꯦ ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯑꯇꯣꯝꯕꯤ ꯁꯥꯕꯁꯦ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯥꯟꯕ ꯍꯧꯔꯦꯗꯅ ꯈꯪꯒꯅꯤꯗꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯥꯃꯣꯆꯥꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯅꯝꯂꯩ ꯍꯦꯛꯇ ꯂꯩꯁꯤꯜꯂꯒꯦ ꯃꯥꯕꯨ ꯍꯦꯛꯇ ꯐꯥꯍꯧꯗꯕ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯔꯦ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯗꯨꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯅꯆꯥꯅꯨꯄꯥꯗꯨ ꯏꯔꯨ ꯃꯥꯏꯊꯖꯍꯜꯂꯨ ꯃꯐꯤ ꯃꯔꯣꯜꯒꯥꯗꯨ ꯐꯖꯕꯁꯨ ꯁꯦꯠꯍꯜꯂꯨ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯥꯏꯒꯤ ꯊꯧ ꯑꯗꯨꯗ ꯆꯪꯒꯗꯕ ꯍꯩꯔꯝ ꯇꯔꯦꯠ ꯂꯩꯔꯝ ꯇꯔꯦꯠ ꯀꯕꯣꯛ ꯅꯥꯆꯟ ꯇꯔꯦꯠ ꯉꯥꯉꯧ ꯇꯔꯦꯠ ꯗꯈꯤꯅꯥ ꯆꯥꯎꯅ ꯍꯥꯞꯇꯨꯅ ꯊꯧꯔꯥꯡ ꯇꯧꯔꯦ ꯑꯁꯨꯝꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯔꯛꯂꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯋꯥꯏꯔꯝ ꯇꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯒꯤ ꯃꯥꯏꯔꯝ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯏꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯊꯥꯔꯒ ꯑꯅꯥꯕꯒꯤ ꯃꯅꯤꯡ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯦ ꯃꯥꯏꯕ ꯑꯗꯨꯅ ꯃꯈꯥꯔꯣꯝꯗ ꯑꯣꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯊꯧꯔꯥꯡꯂꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯑꯣꯏꯕꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏ ꯈꯨꯔꯨꯝꯅ ꯂꯩꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯅꯔꯤꯕꯤ ꯑꯗු ꯃꯁꯛ ꯐꯖꯅ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯉꯥꯔꯣꯏ ꯁꯕꯥꯟ ꯆꯪꯕꯤ ꯀꯨꯆꯨ ꯇꯉꯥꯡ ꯇꯉꯥꯡꯕꯤ ꯂꯥꯏꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯃꯥꯟꯕꯤ ꯃꯇꯝ ꯀꯨꯏꯅ ꯂꯩꯁꯥꯔꯛꯂꯕꯤꯗꯣ ꯀꯦꯅ ꯇꯅꯥꯞ ꯇꯅꯥꯞ ꯇꯞꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯃꯥꯏꯕ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯅꯍꯥꯛꯂ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯨꯕꯨ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯑꯥꯎ ꯃꯥꯅꯤ ꯈꯨꯔꯥ ꯑꯩꯅꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯕꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯆꯥ ꯏꯕꯦꯝꯃꯅ ꯑꯣꯏꯗꯅ
ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ ꯂꯥꯏꯒꯤ ꯃꯆꯥ ꯑꯁꯦꯡꯕ ꯍꯦꯂꯣꯏ ꯊꯣꯛꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅꯅꯦ ꯈꯨꯔꯥꯗꯤ ꯈꯜꯂꯨꯔꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯈꯨꯔꯥꯅ ꯂꯥꯏꯗ ꯀꯠꯀꯗꯧꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯂꯥꯏꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯈꯨꯔꯥ ꯏꯕꯨꯡꯉꯣꯅ ꯄꯨꯕꯤꯔꯛꯂꯤꯕ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯒꯠꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯃꯤꯠꯆꯥꯟꯅꯔꯗꯨꯅ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯅꯈ꯭ꯔꯦ꯫ ꯈꯨꯔꯥ, ꯂꯥꯏ ꯊꯧ ꯇꯧꯒꯗꯕꯅꯤ꯫ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ, ꯑꯃꯨꯛꯇ ꯏꯃꯨꯡꯂꯣꯝꯗ ꯆꯪꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯗꯨꯗ ꯍꯪꯖꯔꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯌꯥꯅꯤ ꯌꯥꯅꯤ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯏꯃꯨꯡꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯈꯨꯔꯥ, ꯅꯨꯄꯥꯁꯤꯕꯨ ꯇꯁꯦꯡꯅ ꯉꯥꯎꯔꯕ꯭ꯔꯥ? ꯏꯕꯦꯝꯃ, ꯈꯨꯔꯥ ꯋꯥ ꯍꯥꯏꯒꯦꯀꯣ, ꯅꯨꯄꯥ ꯑꯁꯤ ꯉꯥꯎꯕꯃꯛꯇꯤ ꯅꯠꯇꯦ, ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯄꯥꯝꯗꯨꯅ ꯉꯥꯎꯔꯤꯕꯅꯤ꯫ ꯐꯔꯦ ꯈꯨꯔꯥ, ꯂꯥꯏꯒꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯉꯥꯁꯤ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯅ ꯊꯣꯡꯂꯒꯦ꯫ ꯑꯗꯨꯒꯅꯦ ꯈꯨꯔꯥꯅ ꯃꯃꯥꯗꯗꯤ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯣ, ꯅꯆꯥꯅꯨꯄꯥꯅ ꯑꯣꯛꯅꯔꯤꯕ ꯂꯥꯏ ꯑꯗꯨ ꯆꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯃꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯍꯨꯠ ꯁꯤꯜꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯁꯥꯔꯤꯕ ꯑꯁꯤꯒ ꯉꯁꯤꯃꯛ ꯂꯨꯍꯣꯡꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯅ ꯈꯔ ꯇꯥꯛꯄꯤꯔꯣ꯫ ꯈꯨꯔꯥꯅꯁꯨ ꯉꯥꯎꯕ ꯐꯍꯟꯕꯒꯤ ꯗꯈꯤꯅꯥ ꯑꯗꯨ ꯆꯥꯎꯅ ꯂꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯑꯩꯁꯨ ꯅꯨꯄꯥ ꯑꯁꯤ ꯐꯪꯖꯍꯧꯔꯒꯦ꯫ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃ, ꯅꯪ ꯈꯨꯔꯥꯒ ꯄꯨꯝꯅꯃꯛ ꯐꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯡꯃꯤꯟꯅꯔꯛꯂꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯐꯝꯕꯥꯜ ꯂꯥꯡꯕꯤꯔꯣ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯌꯣꯛꯅꯅ ꯐꯝꯍꯜꯂꯦ꯫ ꯃꯥꯏꯕꯅ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯖꯔꯣꯀꯣ ꯍꯥꯏꯗꯨꯅ ꯐꯔꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯦꯝꯃ, ꯃꯃꯥ ꯑꯣꯏꯕꯤ, ꯅꯍꯥꯛꯁꯨ ꯅꯆꯥꯕꯨ ꯐꯅꯅꯕ ꯑꯃꯨꯛꯇ ꯐꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅꯅꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯅꯤꯖꯔꯣ꯫ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨ ꯑꯃꯗꯤ ꯃꯃꯥꯗꯨ ꯌꯥꯝꯅ ꯊꯥꯖꯅ ꯈꯨꯔꯨꯝꯂꯕꯗ ꯃꯥꯏꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯗ ꯌꯦꯠꯇꯨꯅ ꯂꯩꯔꯝꯕ ꯑꯣꯛꯅꯔꯝꯕ ꯍꯦꯂꯣꯏ ꯑꯗꯣ ꯆꯠꯈ꯭ꯔꯦꯗꯣ꯫ ꯑꯗꯨꯅꯗꯤ ꯏꯕꯦꯝꯃ, ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ, ꯑꯁꯨꯝꯅ ꯉꯥꯎꯕꯁꯨ ꯍꯧꯗꯅꯕ ꯃꯤꯅ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯁꯤꯗ ꯍꯥꯏꯖꯗꯨꯅꯅꯦ ꯁꯤꯟꯖꯤꯟꯍꯧꯔꯁꯤꯗꯣ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯃꯃꯥꯅ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯏꯕꯦꯝꯃ, ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ, ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦꯗꯣ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅꯁꯨ ꯍꯪꯒꯣꯏꯔꯞ ꯇꯧꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯕꯗꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯕꯨ ꯎꯔꯗꯨꯅ ꯄꯨꯡꯉꯥꯎ ꯉꯥꯎꯔꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯗꯨꯅ ꯂꯥꯏꯗ ꯀꯠꯀꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯆꯥ ꯑꯗꯨ ꯉꯥꯎꯕ ꯐꯔꯕꯗ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯑꯗꯨ ꯍꯔꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯁꯥꯏꯑꯣꯟ ꯂꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯁꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯖꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯃꯗꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯒ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ, ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯅꯨꯄꯥ ꯐꯥꯒꯨꯝꯅ ꯐꯥꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯥꯕꯤꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯛꯇꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯗꯈꯤꯅꯥ ꯆꯥꯎꯅ ꯐꯪꯗꯨꯅ ꯃꯈꯨꯟ ꯈꯨꯟꯗ ꯍꯟꯖꯈ꯭ꯔꯦ꯫ ꯈꯪꯀꯣꯏꯕ ꯈꯪꯀꯣꯏꯕꯤ ꯃꯆꯥ ꯑꯇꯣꯝꯕꯤꯒꯤ ꯉꯥꯏ ꯁꯦꯟ ꯐꯪꯂꯗꯨꯅ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫